ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯤꯂꯣꯡꯗ ꯅꯨꯄꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖ ꯑꯃ ꯑꯊꯨꯕꯗ ꯂꯩꯔꯒꯅꯤ MLA ꯑꯟꯇꯥꯁ ꯈꯥꯟ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯂꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯃꯄꯨꯡ ꯐꯥꯕ ꯅꯨꯄꯤꯒꯤ ꯀꯣꯂꯦꯖ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯂꯣꯀꯦꯜ MLA ꯌꯨꯝꯈꯥꯏꯕꯝ ꯑꯟꯇꯥꯁ ꯈꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯀꯣꯂꯦꯖ ꯑꯦꯂꯨꯝꯅꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯤꯟꯕ ꯉꯁꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯥꯟꯕ ꯑꯦꯂꯨꯝꯅꯤ ꯕꯦꯠ 2021ꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯟꯇꯥꯁ ꯈꯥꯟ MLAꯅ ꯍꯥꯏ ꯂꯤꯂꯣꯡꯒꯤ ꯃꯥꯏ ꯑꯣꯏꯔꯤꯕ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯀꯣꯂꯦꯖ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗ ꯍꯦꯟꯅ ꯃꯁꯛ ꯅꯥꯏꯕ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯍꯟꯁꯦ, ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯃꯤꯀꯣꯛ ꯊꯣꯡꯕ ꯃꯍꯩꯔꯣꯏ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯁꯥꯛ ꯃꯊꯨꯝ ꯑꯃꯗꯤ ꯑꯇꯩ ꯍꯤꯔꯝ ꯀꯌꯥꯗ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯀꯣꯂꯦꯖ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ ꯑꯃꯁꯨ ꯑꯊꯨꯕꯗ ꯁꯦꯝꯂꯒꯅꯤ ꯑꯃꯗꯤ IASꯅꯆꯤꯡꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯁꯨ ꯍꯥꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯜ ꯗꯣꯛꯇꯔ ꯔꯥꯌꯨꯖꯨꯗꯤꯟ ꯁꯦꯈꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯣꯂꯦꯖ ꯑꯁꯤꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯅ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯇꯝꯊꯤꯟ ꯉꯥꯟꯕ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯋꯥꯠ ꯑꯄ ꯄꯨꯟꯕ ꯃꯦꯟꯈꯠꯅꯅꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯔꯨꯍꯤꯗꯥ ꯃꯤꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯒꯗꯕꯅꯤ SRCM ꯕꯩꯁꯅꯨꯄꯨꯔ ꯗꯤꯁꯇ꯭रिꯛ ꯃꯣꯏꯔꯥꯡ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯛꯇꯥ ꯒ꯭राꯝ ꯄꯟꯆꯥꯌꯠ ꯑꯦꯔꯤꯌꯥꯒꯤ ꯋꯥꯔꯗ ꯅꯝꯕꯔ 7ꯗ ꯂꯩꯕ ꯔꯨꯍꯤꯗꯥ ꯑꯦꯂꯥꯏꯁ ꯃꯔꯤꯀꯥ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕꯗ ꯄꯨꯂꯤꯁꯅ ꯐꯥꯒꯗꯕꯅꯤ ꯑꯃꯁꯨꯡ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ SRCMꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯨꯍꯤꯗꯥ ꯑꯦꯂꯥꯏꯁ ꯃꯔꯤꯀꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 15ꯗ ꯀꯣꯛꯇꯥ ꯒ꯭राꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯔꯣꯏꯔꯣꯛ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡꯗꯒꯤ ꯐꯪꯈꯤꯕꯅꯤ꯫ ꯃꯤꯁꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ SRCMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯚꯣꯀꯦꯠ ꯔꯥꯕꯤ ꯈꯥꯟ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯁꯥꯕ ꯇꯤꯝ ꯑꯃ ꯉꯁꯤ ꯀꯣꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 7ꯗ ꯂꯩꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯔꯨꯍꯤꯗꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯗ ꯅꯠꯇꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯏꯄꯥꯎ ꯂꯧꯅꯅꯕ JHC ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯤꯁꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯔꯝꯒꯅꯤ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯈꯔ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯥꯎꯕ ꯐꯥꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯅ JHCꯒꯤ ꯃꯤꯁꯤꯡꯅ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯑꯦꯗꯚꯣꯀꯦꯠ ꯔꯥꯕꯤ ꯈꯥꯟꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯒꯠꯇꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯆꯦꯟꯅꯕ ꯃꯤꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ꯫ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯃꯗ ꯏꯟꯗꯤꯌꯥꯅ ꯏꯪꯂꯦꯟꯕꯨ ꯔꯟ 36ꯗ ꯊꯣꯏꯗꯨꯅ ꯁꯦꯔꯤꯖ 3-2ꯗ ꯂꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯏꯪꯂꯦꯟꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯀ꯭रिꯀꯦꯠ ꯁꯦꯔꯤꯖ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯁꯥꯟꯅꯈꯤꯕ 5ꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ T20 ꯃꯦꯆꯇ ꯏꯟꯗꯤꯌꯥꯅ ꯏꯪꯂꯦꯟꯕꯨ ꯔꯟ 36ꯇ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯁꯦꯔꯤꯖ 3-2ꯗ ꯂꯧꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯃꯦꯆ ꯑꯁꯤꯒꯤ ꯇꯣꯁ ꯏꯪꯂꯦꯟꯗꯅ ꯉꯝꯗꯨꯅ ꯐꯤꯜꯗꯤꯡ ꯈꯟꯈꯤ꯫ ꯏꯟꯗꯤꯌꯥꯅ ꯑꯍꯥꯟꯕ ꯕꯦꯇꯤꯡ ꯇꯧꯔꯛꯄꯗ ꯑꯣꯚꯔ 10ꯗ ꯕꯦꯠꯁꯃꯦꯟ ꯑꯅꯤꯈꯛ ꯑꯥꯎꯠ ꯑꯣꯏꯔꯒ ꯔꯟ 123 ꯂꯧꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯕꯦꯇꯤꯡꯗ ꯀꯦꯞꯇꯦꯟ ꯚꯤꯔꯥꯠ ꯀꯣꯍꯂꯤꯅ ꯑꯥꯎꯠ ꯑꯣꯏꯗꯅ ꯔꯟ 40 ꯂꯧꯔꯝꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯣꯏꯈꯤ꯫ ꯃꯔꯤꯁꯨꯕ ꯕꯦꯠꯁꯃꯦꯟ ꯍꯥꯔꯗꯤꯛ ꯄꯥꯟꯗ꯭ꯌꯥꯁꯨ ꯑꯥꯎꯠ ꯑꯣꯏꯗꯅ ꯔꯟ 38 ꯂꯧꯔꯝꯈꯤ꯫ ꯑꯣꯄꯅꯔ ꯔꯣꯍꯤꯠ ꯁꯔꯃꯅ ꯔꯟ 63 ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯕꯦꯠꯁꯃꯦꯟ ꯁꯨꯔꯖ ꯀꯨꯃꯥꯔ ꯌꯥꯗꯕꯅ ꯔꯟ 32 ꯂꯧꯔꯝꯈꯤ꯫ ꯏꯪꯂꯦꯟꯅ ꯃꯥꯏ ꯄꯥꯛꯅꯅꯕ ꯔꯟ 125 ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯈꯤꯕꯗ ꯑꯣꯚꯔ 10 ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯈꯤꯕ ꯐꯥꯎꯕꯗ ꯕꯦꯠꯁꯃꯦꯟ 9 ꯑꯥꯎꯠ ꯑꯣꯏꯔꯒ ꯔꯟ 139 ꯈꯛ ꯂꯧꯈꯤꯕꯗꯒꯤ ꯃꯦꯆ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯔꯟ 36ꯇ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯁꯦꯔꯤꯖ 3-2ꯗ ꯂꯧꯈꯤꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯇꯦꯁꯇꯔ ꯑꯃꯒꯁꯨ ꯍꯥꯠꯈꯤꯕꯒꯤ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯖꯦꯅꯔꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯁꯥꯐꯨ ꯄꯤꯔꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯄꯨ ꯁꯨꯞꯅꯝꯗ ꯄꯥꯏꯁꯤꯟꯈꯤꯕ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯖꯨꯟꯇꯥ ꯑꯁꯤꯅ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯁꯄꯣꯔꯇꯔꯁꯤꯡꯗ ꯇꯝꯊꯤꯕ ꯊꯕꯛ ꯆꯠꯊꯕ ꯍꯦꯟꯒꯠꯂꯛꯈꯤꯕ ꯇꯝꯊꯤꯕ ꯐꯣꯔꯁ ꯁꯤꯖꯤꯟꯅꯕ ꯑꯗꯨ ꯀꯟꯗꯦꯝ ꯇꯧꯕ ꯅꯣꯡꯆꯨꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅꯁꯨ ꯌꯥꯎꯁꯜꯂꯛꯈꯤꯕ ꯇꯥꯡꯀꯛꯇ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯨ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤꯡꯅ ꯑꯃꯨꯛꯀꯁꯨ ꯑꯍꯟꯕ ꯂꯩꯇꯅ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯌꯥꯡꯀꯣꯟ ꯁꯤꯇꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯔꯥꯏ ꯂꯩꯕ ꯂꯩꯀꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯣꯇꯦꯁꯇꯔ ꯅꯍꯥ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯗꯨꯅ ꯑꯦꯁꯤꯁꯇꯦꯟꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯣꯔ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔꯁ ꯍꯥꯏꯕ ꯑꯦꯛꯇꯤꯚꯤꯁꯠ ꯒ꯭ꯔꯨꯞ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯏꯍꯧ ꯑꯁꯤꯗ ꯁꯤꯈꯤꯕ ꯑꯄꯨꯟꯕ ꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯒꯤ ꯃꯤꯂꯤꯇꯔꯤ ꯀꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ 139 ꯁꯨꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯔꯨꯕꯤ ꯃꯥꯏꯅꯤꯡ ꯇꯥꯎꯟ ꯃꯣꯒꯣꯛꯇ ꯂꯥꯟꯃꯤꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯤꯑꯣꯏ 2 ꯍꯥꯠꯈꯤ꯫ ꯃꯤꯈꯜꯗ ꯈꯟꯈꯤꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯇꯥꯟꯊꯣꯛꯈꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯄ꯭ꯔꯣꯇꯦꯁ ꯑꯣꯔꯒꯅꯥꯏꯖꯔ ꯈꯔꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯥꯀꯟꯒꯤ ꯂꯥꯜꯂꯣꯡꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯂꯤ꯫
Police natragana military leitaba mafamda aikona protest tawri amasung makhoi lakle aikona hek tabaga aikona thuna mak mafam adudugi masoi kainagani haina campaigner cho mini hek namhak amasung ataina town center adugi mapandagi rally edu pangthoklehi mamang darai paugi agency Reuters ta phangdoke makha tarakba atopa pau amadana Pakistan da Hindu journalist kaptana hatkre Pakistan ki Sindh province ki Sokhurdagi Ajoy Lal Rani Kauba Hindu journalist ama hatkiba aduna laibaga sigi Hindu leadership tagi khaktana tana Muslim sigi nakandagi su kanna janing taba phangdokhre Jimsakai chanumit da Lalwani na sam kaknanabagi selun amada phamlingai da masak khangdaba nongmai paibising mahakpo nongmai na kaplam kibane mahakudakta civil hospital amada poghatki adubo asopasing adudagi mahak sagol sanumit March taragani panda leikidre Sukhurda Muslim sing na demonstration ama pangthokre lamdam maduki sakti leiba politician ama oigani thajaba mihat pasing adu khudakta phana nabagi demand tawkhre amasung journalist ki safety ki matang wangpang angkre journalist Ajoy Lalwani bo mafam durki Muslim politician amagi thawan chindage harkebane abagi aikhogi paw leire Hindu nupi masa sing ba Islam da namdu lining onthok hanbada asawa tawtang law leiriba Islamic clerics sing da makna sogat padana tramba khoibo sangjapam chupi Makoi ki fatta bathabak sing adu journalist Ajoy ne miam da phangdok pagidabak makbo hatkibani aina likhul amana phangdokhe nagala marumdana vaccinate tawkiba namit nini ki matong Pakistan ki Prime Minister Imran Khan COVID positive oikre Pakistan ki Prime Minister Imran Khan coronavirus positive oikre aina lepa kadugi health services ki makok thongbo officer aduna tweet tawrkre Mr Khan Aujik mayum da mahak masabak isol tawduna leiri aina health service ki matang da Prime Minister gi special assistant Faisal Sultan na aike Masagi sa humpugani pan suraba Prime Minister Khan leba kasi konong Islamabad ta pangthokpa mi masing jamna sarbiya ki ba security conference ama yauna handak changnaina amasung toina mifam kaya pangthoke magna security conference adu the marks uptana wangang ki amasung irai numitta masiga manaba mong amada lairaba miyam ki damak housing project amasung changgana na topa mifam amadasu sarukya ki ana pauge agency Reuters na haike Prime Minister Khan sagul sin numitta COVID vaccine kaw ki bane Naunda laichat asina narakiba ayamba Pakistan ki khwaidi ki chawba amasung khwaidi ki inakunba province Punjab dagine Pakistan ki Minister Asad Umar na hospital ki phamung sing jam da thuna pik thankre haike amasung jamna chetna COVID kanglo sing na na warning tawkre Delhi da sahi asida ahan boina namit khudingi mau oiba maungda coronavirus case sanipan hengalakle Lebak sigi state camerum da COVID-19 naba makhata na hengalaki bagaloina na Delhi da sahi asigi ahan boina ngasi thang namit da coronavirus case sanipan henkre Sarwang na thamari room asida namit khudingi oiba maungda khwaidigi masing jamna khangchong chongkalak pu ena ngasi India da nauna na milising ni phu samapan jangkayum da coronavirus nakhe Maragasida Aditya Thakre coronavirus positive oikre Maharashtra Minister Aditya Thakre coronavirus positive oikre Maxi Minister Uddhav Thakre ki masana pani amasung state asigi cabinet minister amane COVID ki layung khara lakpadagi ayak isamak test tawthoki amasung ayak COVID positive oire ayak kasamna ki bami khuding makta makhoi masamak su test tawthok pinaba ayak na haijari aike atopa pau amadana khongjang changchen na bami pham kaukre Bosem amasung Kosem gi exam bamangda vice president amadi principal ki post hapina na sarkar gi mari lena basingda Manipur Government Higher Secondary Lecture Welfare Association na kanganjari Serolasina hai atuba matam gi manung do oza singi ROP gi order thok pi drabade akan ba khongchang changchen na batha asigi kuntaru ki pung anita bada CCR Secondary School da oza sing lakna na basu serolasina kangalagle yamna ngakpa pau amada rape tawna ba khodari kaida nupagi athibam lendat khare Sahi di mga surabi junggi mau amada mapuroy bana sathoki bagi khudong chaba loraga ijat mangan na bakhona bani aiba nupa amagi genital lendat khare aire Madhya Pradesh ki city district headquarter da ki kilometer yang kairom thapna leiba khungang da sagol sennabi ki numidang pung 12 rom tabada thoki bani aida police na aire Sahi di mga rom suraba nupa adu rewa da leiba SC Medical College and Hospital da layeng khare genital lendat ki bagi tabak nupa aduna police da wakar khare Arwi da content sing asigi maru iba pau khara asi pau dam jariba mari local news YouTube channel amani Facebook page asidage yengbir popula popathaga chari channel asna dum ta kanara badi subscribe to video pasna subscribe to bir moloidana like and share to busu kawi gunu pram popo amakana thaga chari